Sunitana mamabu kolaga Imagi bema imabu kari hayo haibano Abe mamo fathawalaga mayumda chenkre Sunita satanarai Razen koina seludraba mahaki uniform do setuna leramni Thong du thilaga abemna kapna Phabu dadhabu muktakan biyo Phabu kayino dadhabu phari base Razen makhongni naba phatribanina jaisudu pairaga dress selaga thoraki tapna mamauda Kaishu tawroida pawung chaluge Abem mapidu tekthokjai Hoi pabu Razen adu hairamlaga gari amada mahak tungaiduna lairiba makha tabasingdugo chatkre Numitodi thengkibana nongalaga court kanaba warepnare Paumi myamso police station da pawlongnaba omsinarai Razen lakpa ubada reporter amana Sir Pharagliba angangsingsi nongman amadi tongba hatpada senaba ngaktani hairibasibo achumba oibirabra Hoi achumane Adubu kari maramgi halibano haibadudi mayam hayeng khangminarse Nupa amana mo Sir gi pokchaba Roger ga angang amso yawe hairisibo achumbaro Hoi madu masusumi mayam gi wahangda hayeng khangbiro ngasigidi warobino Tanja duda John sulai Razen ga John ga makhat soknai Razen na manung nudeng sanse John na funny sir Makoy ni do manung da jangla Makoy lakpa ubada police sing do salam kotli Zid na welcome sir Razen na macha khay di yeng laduna Nakoy kes paido riba kaka Johnny John na hi guys Kaka nangam zabi level da nakoy bukan gani Kaiso nuwai daw daw kwa Nakoy gi seliba dress e ubada yamna thamoi soi Yargadi sir dress e hongdohan biyo Razen na timing ni yadabagine Aheng sir na nohina purakani ngasigide adum selo Marup sing do chap manana Hoi sir Tongan baka amada Razen ga John ga do wari sanakre Somdana Li iri hoyi imungsing do police station da lai Li gi mamana Karino itano oiramni ba matawsiba Sir itagi maral bu karino Iri ki mamana suhairi Ahiri jase matomdani Itana kanada kari lakhi bagino Mayam do panavada jit awaba mo oirami Mayang warobino masak ekhoy gi duty ne Hayeng pung amada court loina puthokani aduda lakpiro Iriki mapana Sir nongbana amadi tongba hatpada chenai haibasidi direct khangmirabra Hoi akhoi chapsaba khangzare adubu kari maramgi haibadudi hayeng court puthoklaga khanglani Mapaduna amo isada amukta unasage Warobino mada yaba ngamjaroi Upai leitraba mapa mama kaido mathwai sakna mayum da hanakre Newspaper da so makhoi manga phakibagi pauna wai jairamni Miyamna jibon ngangna basu yawi Naha oina mi hatpagi imungni jugot jaramoi haina wathi ngangna basu kongaini Sunita wakal na puba ngamdradana masado gyan mangkre Abem phana nungai trabaso mamagi mataudo yengba ngamdradana mabungbu kaurami Somda sumema masado tarang satuna angawbigum laikhrabani Pumnamaktu Alex na yumlon kairo na bakauduna sena halamlaga mahakdi machanupigi manakta lakami Mabung lakpa ubada Tamo imasa gyan takidre Alex na Sunita bu pamlaga gari da hapi Abem so firol ga hongdribani Adum hospital da chatkre
ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯅꯤꯇꯥ ꯇꯞꯅ ꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯑꯦꯂꯦꯛꯁꯅ "ꯏꯆꯟꯕꯤꯁꯨ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯏꯃꯨꯡꯗꯨꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯀꯣꯛꯄ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯦ ꯅꯕꯨꯡꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯏꯁꯥꯇꯒꯤ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯃꯤꯍꯥꯠꯄꯅꯤ ꯂꯩꯔꯨꯅꯨ ꯍꯥꯏꯗꯣꯛꯄ ꯌꯥꯏꯌꯦ꯫ ꯏꯆꯦꯅ ꯃꯤꯍꯥꯠꯄ ꯑꯣꯏꯔꯕꯁꯨ ꯃꯗꯣ ꯂꯃꯟ ꯈꯨꯝꯕꯅꯤ"꯫ ꯑꯕꯦꯝꯅ "ꯊꯝꯃꯣ, ꯑꯩꯅ ꯗꯗꯥꯕꯨ ꯊꯥꯖꯩꯌꯦ, ꯃꯥ ꯑꯔꯥꯟꯕ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ꯫ ꯁꯥꯎꯔꯕꯗꯤ ꯃꯁꯥꯅ ꯂꯃꯟ ꯈꯨꯝꯕ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯗꯗꯥꯗꯤ ꯑꯐꯕ ꯃꯤꯅꯤ"꯫ ꯑꯦꯂꯦꯛꯁꯅ "ꯇꯥꯃꯣꯅ ꯗꯥꯏꯔꯦꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯥꯀꯣꯏꯅꯅ ꯍꯦꯛ ꯍꯥꯏꯔꯤꯕꯗꯣ, ꯑꯋꯥꯕ ꯀꯌꯥꯗ ꯃꯩꯇꯩ ꯅꯨꯆꯥ ꯑꯃ ꯑꯣꯏꯅ ꯈꯥꯡꯕ ꯀꯜꯂꯨ, ꯊꯧꯅꯥ ꯂꯩꯌꯨ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ"꯫ "ꯊꯝꯃꯣ, ꯅꯆꯟ ꯀꯥꯎꯗ꯭ꯔꯤꯌꯦ"꯫ "ꯑꯗꯨꯅꯤ, ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯈꯤꯕ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯂꯩꯈꯤꯕ ꯑꯣꯏꯔꯣ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯅꯤ ꯈꯟꯗꯣꯛꯎ꯫ ꯅꯪꯅ ꯋꯥꯔꯕꯗꯤ ꯌꯦꯡꯉꯣ, ꯃꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯁꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ, ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯀꯌꯥꯝꯅ ꯆꯥꯛꯂꯝꯒꯅꯤ, ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯣ ꯎꯠꯂꯅꯨ"꯫ ꯑꯕꯦꯝ ꯃꯕꯨꯡꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯗꯨꯗ ꯀꯞꯄꯤ꯫ "ꯍꯣꯏ ꯇꯥꯃꯣ, ꯅꯆꯟ ꯉꯁꯤꯗꯒꯤ ꯀꯞꯄꯔꯣꯏꯒꯦ꯫ ꯊꯃꯣꯏ ꯀꯟꯕꯤ ꯍꯥꯏꯕꯗꯣ ꯑꯁꯤꯗꯒꯤ ꯑꯣꯏꯔꯒꯦ"꯫ ꯊꯃꯣꯏ ꯃꯍꯥꯛꯅ ꯀꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯋꯥꯕꯗꯅ ꯈꯝ ꯊꯦꯡꯂꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯉꯝꯃꯅꯤ꯫ ꯈꯥꯡꯉꯨ, ꯊꯧꯅꯥ ꯂꯩꯌꯨ"꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯁꯨꯅꯤꯇꯥ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯁꯨꯛ ꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯦ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯗ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯗꯦ꯫ ꯍꯤꯡꯅꯤꯡꯕꯒꯤ ꯃꯍꯥꯎꯁꯨ ꯂꯩꯔꯛꯏ꯫ ꯑꯩ ꯅꯥꯕ ꯌꯥꯗꯦ, ꯏꯃꯧꯒꯤ ꯈꯜꯂꯒ ꯑꯩ ꯅꯥꯕ ꯌꯥꯗꯦ꯫ "ꯏꯕꯦꯝꯃ"꯫ ꯑꯕꯦꯝ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ꯫ "ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ"꯫ "ꯀꯣꯛꯁꯦ ꯌꯥꯝꯅ ꯂꯨꯝꯃꯛꯏ, ꯑꯗꯒꯤ ꯏꯃꯥꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ"꯫ ꯑꯦꯂꯦꯛꯁꯅ "ꯃꯃꯥ, ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨꯗ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ"꯫ ꯏꯆꯥꯅ ꯃꯃꯥꯕꯨ ꯃꯐꯝꯁꯤꯗ ꯄꯨꯈꯠꯄꯤꯔꯝꯕꯁꯦ ꯃꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯆꯥꯒꯤ ꯂꯃꯟꯗꯤ ꯀꯔꯤꯅ ꯁꯤꯡꯒꯅꯤ"꯫ "ꯃꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯊꯥꯏꯅꯒꯤ ꯅꯆꯥ ꯑꯦꯂꯦꯛꯁꯅꯤ꯫ ꯃꯔꯨꯞ ꯖꯦꯀꯣꯕ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯊꯣꯡꯕ ꯍꯥꯎꯔꯕ ꯆꯥꯛ ꯃꯌꯥꯝ ꯆꯥꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯃꯄꯣꯛꯁꯤꯃꯒꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤ"꯫ ꯁꯨꯅꯤꯇꯥ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯑꯩꯒꯤ ꯏꯆꯥꯒ ꯇꯤꯟꯅꯔꯝꯕ ꯅꯈꯣꯏ ꯈꯔꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯏꯆꯥ ꯉꯥꯛꯇꯅꯤ"꯫ "ꯃꯥꯅꯤ ꯃꯃꯥ, ꯑꯩꯁꯨ ꯃꯃꯥꯒꯤ ꯃꯆꯥꯅꯤ"꯫ ꯑꯦꯂꯦꯛꯁ ꯁꯨꯅꯤꯇꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ "ꯑꯩ ꯂꯩꯍꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯃꯃꯥ, ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯅꯤ"꯫ "ꯑꯁꯦꯡꯕꯗꯤ ꯃꯃꯥ"꯫ ꯇꯞꯅ, "ꯅꯨꯡꯁꯥꯕꯗꯣ ꯑꯩꯅ ꯍꯥꯠꯄꯅꯤ"꯫ ꯑꯕꯦꯝ ꯉꯛꯅ "ꯊꯝꯃꯣ"꯫ ꯑꯦꯂꯦꯛꯁꯁꯨ ꯀꯞꯄꯤ꯫ "ꯏꯆꯦꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯕꯗꯒꯤ ꯑꯩꯅ ꯅꯣꯡꯃꯩꯗꯣ ꯃꯨꯜꯂꯒ ꯔꯣꯀꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯐꯨꯔꯒ ꯍꯥꯠꯈꯤꯕꯅꯤ"꯫ "ꯏꯃꯥꯒꯤ ꯑꯦꯂꯦꯛꯁ"꯫ ꯑꯦꯂꯦꯛꯁ ꯀꯞꯅ ꯀꯞꯅ "ꯍꯌꯦꯡ ꯀꯣꯔꯠꯇ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯍꯧꯕꯗꯒꯤ ꯄꯨꯂꯤꯁꯅ ꯈꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯃꯃꯥ, ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ"꯫ ꯗꯣꯛꯇꯔ ꯆꯪꯂꯛꯏ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯆꯞ ꯂꯦꯞꯄꯤ꯫ "ꯃꯦꯗꯥꯝ, ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ"꯫ ꯁꯨꯅꯤꯇꯥꯅ "ꯍꯣꯏ ꯗꯣꯛꯇꯔ"꯫ ꯗꯣꯛꯇꯔꯗꯨꯅ "ꯕꯤꯄꯤꯁꯦ ꯑꯝꯇ ꯆꯦꯛ ꯇꯧ"꯫ ꯅꯔꯁꯇꯨꯅ "ꯐꯅꯤ ꯗꯣꯛꯇꯔ"꯫ ꯅꯔꯁꯇꯨꯅ ꯕꯤꯄꯤꯗꯨ ꯆꯦꯛ ꯇꯧꯏ꯫ ꯗꯣꯛꯇꯔꯅ "ꯃꯦꯗꯥꯝ, ꯕꯤꯄꯤꯁꯦ ꯌꯥꯝꯅ ꯂꯣ ꯑꯣꯏꯔꯦ. ꯍꯥꯏ ꯑꯣꯏꯕꯒꯤꯗꯤ ꯁ꯭ꯇꯣꯛ ꯇꯧꯔꯕꯁꯨ ꯀꯟꯕ ꯉꯝꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ. ꯂꯣ ꯑꯣꯏꯕꯁꯤꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯕ ꯅꯪꯗꯤ. ꯌꯥꯔꯒꯗꯤ ꯆꯥꯕ ꯌꯥꯕꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯕꯤꯌꯨ. ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯨꯠꯆꯤꯟꯈ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯑꯝꯇ ꯆꯪꯂꯣꯏꯗꯣꯏꯅꯤ. ꯈꯨꯗꯛꯇ ꯄꯨꯈꯠꯂꯛꯄꯒꯤ ꯑꯩꯅ ꯉꯝꯖꯕꯅꯤ. ꯑꯩꯅ ꯉꯝꯖꯕꯤ ꯂꯦꯚꯦꯜꯗꯁꯨ ꯍꯣꯠꯅꯖꯕꯅꯤ. ꯌꯥꯝꯅ ꯊꯤꯅ ꯂꯣꯟꯗꯅꯤ ꯑꯣꯏꯔꯤꯁꯦ. ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯟꯖꯟꯕꯤꯒꯅꯨ. ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯋꯥꯈꯜꯗꯒꯤꯅꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯀꯥꯎꯕꯤꯒꯅꯨ. ꯑꯦꯂꯦꯛꯁꯅ "ꯑꯆꯨꯝꯕꯅꯤ.
Mama, wakal kaina khanjalabadi jat ki laina lakani. Aduna namogune nungaina ahaugu charga punsi sangna layoba. Doctor duna fare drip se loiraga amaga kapsakige. Aduga ngasigidi laibiro hayeng hanba yarni. Alex na phone doctor. Alex mayumda phone tawi ibohal na achoba. Baba ima kimba tawdraba. Tungtre kaisubudi tawdre itai madi. Mama da hospital laye. BP se yamna low oirami. Wakal ka hina kanjin baga gyan mang ki bajani. Hauzik pudi gyan dare. Ado doctor na di ngasisida layro haire. Fare leminaro mirol ga laitabaga nachandi masu laye. Ibohal nuaitana ipanane nuaitaba khanganu kaisu tawroi haire hayuko. Hoi baba. Phone thamkre asumna Alexo abem se Sunita gi manakta leire. Rajen halakpada pau tabadagi mahaksu hospital da lagle. Adubu nongalaga thabak yamanina Alex na haimunbadagi Rajen mayamda hankre. Police karaso Rajen hoida leirami. Nongan baga Rajen irumai thazakre. Lining thobu kurumzare. Mahaki makhada laiba police amana chak thongladuna makhoi masin chaminare. Somda digit hana ngantana yorai. Police amana sir amukta changjarke. Jit na changlo. James na sir aron mo paw ma phangjai. Jit ngak na James kai paw nu tamu. Sir ai naw nu pada ngasi gi just oidoriba arun hoida security oina laibani. Ngarang nungdang se pung 10 doida Rosen la khaire. Ai khoina naw na haibadadi paisa su pi khaire. Okay yare. James wahai dum hairam laga thokre. Jit matha sa bhengala i. Rosen nang se patte khangna kanana su nang uphaba ngamdre ko. Jit phone do thok laga Rajen na phone tawrai. Rajen na Jit sir paw ma laire tamo. Jit na paw do Rajen da muk tamnami. Paw do tabada chak saramba Rajen chap lepe. Phare ai lage. Hoi sir. Police amuna sir chak sida di chabi kho. Rajen na waitana yam hawi ngase ki kangsoi se. Adubu ekhoi chak saaduna laiba yadre. Jar sahib ki manakta chase. Phone sir. Adu hairam laga makhoi masenju sat loisinakre. Neha ki matung Rajen arununa walagle. Makhoi lakpa ubada arunna SP lengsin biro. Hoi kanalai SP gi coffee house semlo. SP na yarni sir ai chaksa tokpa lak sabani. SP ai de aran base pamde achumba pamjaba misakni. Maral bu leiram lagadi dandi phangani. Leiram drawadi thadolakani da kaisu kholono. Rajen sauning mana yadre. Adabu sauruba yade khalaga mapukning phatharami. Hoi sir. Arun makhada rakle. John aphau bayabo kaini kari warune. John afana achumba hairabaso phana aphau boirabaso. Ekhoi jan sahib ki makhutta loina laire. Arun noksinai. Hoi adusu somai. Sir yamde project nadi helangani. Lakh 10 khaktani si khakta thamjaramge. Arun swailawi adubu paisa pambani na. Noi nei bu nungsibi base ubada pele. Hoi yamnaba khara pibira ibase kaisu kaidida. Rajen fukhagotli. Akoy mu charuki. Phare. Rajen susat kre arunna wakal da kalawi. Hais amana lakun piramba amana lagdra. Adu oiradi lin susidanaba jaisu sutikdanaba hotnaba daridana. Pung amata doba pungkhai ma watlingaida. Jit ki lusingba timna Roser hoiba korta purakle.
ꯃꯤꯗꯤꯌꯥꯒꯤ ꯄꯥꯎꯃꯤ ꯃꯌꯥꯝꯅ ꯌꯣꯡꯈꯩ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯤꯒꯤ ꯃꯆꯥ ꯍꯥꯠꯄꯗꯤ ꯌꯥꯕ, ꯃꯆꯥ ꯁꯤꯔꯒꯅ ꯑꯆꯨꯝꯕ ꯄꯥꯝꯗꯨꯅ ꯖꯦꯜꯗ ꯊꯝꯕ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯈꯔꯅ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯅꯣꯏꯅ ꯃꯤꯍꯥꯠꯄ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯤ ꯀꯩꯒꯤ ꯐꯥꯗ꯭ꯔꯤꯕꯅꯣ? ꯃꯇꯨ ꯑꯁꯣꯟꯕꯗꯅ ꯑꯀꯟꯕ ꯁꯥꯕ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ꯫ ꯅꯨꯄꯥ ꯈꯔꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯤꯍꯥꯠꯄꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯅꯨꯄꯤ ꯈꯔꯅꯁꯨ ꯂꯥꯎꯔꯤ, ꯆꯍꯤ ꯅꯧꯔꯤ ꯍꯥꯏꯗꯅ ꯃꯔꯥꯜ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯇꯨꯡꯗ ꯌꯨꯝꯕꯤꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯝꯗꯝꯅꯔꯛꯀꯅꯤ, ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯃꯈꯣꯏ ꯃꯉꯥꯗꯣ ꯃꯃꯥꯏ ꯂꯣꯏꯅ ꯈꯨꯝꯂꯒ ꯄꯨꯂꯤꯁꯁꯤꯡꯅ ꯄꯔꯦꯡ ꯁꯥꯡꯅ ꯄꯨꯔꯛꯏ꯫ ꯅꯨꯡ ꯊꯣꯝꯃꯛꯄꯁꯨ ꯌꯥꯎꯏ, ꯐꯨꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯆꯩꯅ ꯀꯟꯕ ꯍꯧꯔꯛꯏ꯫ ꯃꯔꯨꯞ ꯃꯉꯥꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯁꯛꯇꯤ ꯎꯍꯟꯗꯦ꯫ ꯔꯥꯖꯦꯟ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯦꯁꯄꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯤꯍꯥꯠꯄꯗꯤ ꯗꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯔꯥꯖꯦꯟꯅ, ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯑꯩ ꯑꯦꯁꯄꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩꯔꯕꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ꯫ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅ ꯃꯄꯥ ꯑꯩꯅ ꯑꯦꯔꯦꯁ ꯇꯧꯖꯔꯤꯕꯁꯤꯅꯤ꯫ ꯃꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯨꯔꯦ, ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯃꯁꯨ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ, ꯃꯗꯣ ꯃꯌꯥꯝꯅ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯣ ꯅꯈꯣꯏ ꯃꯌꯥꯝꯅꯗꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯆꯨꯝꯃꯤ ꯁꯥꯔ, ꯃꯗꯨ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦ꯫ ꯕ꯭ꯔꯣꯖꯦꯟꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ, ꯃꯍꯥꯛꯄꯨꯁꯨ ꯀꯣꯔꯠꯇ ꯄꯨꯈꯠꯄꯤꯌꯨ꯫ ꯏꯌꯥꯝꯕ ꯕ꯭ꯔꯣꯖꯦꯟꯁꯨ ꯀꯣꯔꯠꯇ ꯀꯥꯔꯛꯀꯅꯤ, ꯃꯌꯥꯝ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯑꯗꯥꯏꯗ ꯂꯥꯎꯅꯔꯝꯕ ꯃꯌꯥꯝꯗꯣ ꯔꯥꯖꯦꯟꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯅꯁꯨ ꯔꯥꯖꯦꯟꯒꯤ ꯂꯝꯆꯠ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯂꯤꯉꯩꯗ VIP ꯁꯥꯏꯌꯦ ꯕ꯭ꯔꯣꯖꯦꯟ ꯒꯥꯔꯤꯗꯒꯤ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯒ ꯂꯥꯛꯏ꯫ ꯕ꯭ꯔꯣꯖꯦꯟ ꯃꯈꯨꯠꯀꯗꯨ ꯂꯣꯟꯅꯗꯨꯅ ꯃꯌꯥꯝꯗꯨꯗ, ꯑꯃꯗꯁꯨ ꯅꯠꯇꯅ ꯏꯆꯥ 5 ꯄꯣꯛꯆꯕꯗ 3 ꯍꯥꯠꯄꯤꯈ꯭ꯔꯦ, ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯄꯨꯖꯧꯗ ꯈꯨꯔꯨꯝꯖꯔꯤ, ꯏꯃꯥ ꯏꯄꯟꯁꯤꯡꯗꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯤꯠꯇꯣ ꯔꯥꯖꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯦꯟꯁꯨ ꯉꯁꯤꯗꯤ ꯆꯥꯡ ꯌꯦꯟꯅꯔꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ, ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯣꯅꯤꯇꯥꯗꯣ ꯐꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯅ ꯃꯆꯥ ꯀꯥꯏꯅꯈꯤꯕꯅ ꯅꯣꯛꯂꯝꯒꯅꯤ꯫ ꯏꯕꯦꯝꯍꯜ ꯐꯅ ꯊꯋꯥꯏ ꯋꯥꯔꯕꯁꯨ ꯁꯣꯅꯤꯇꯥ ꯄꯨꯈꯠꯂꯦ ꯇꯥꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯑꯕꯦꯝꯅ, ꯅꯦꯅꯦ, ꯏꯕꯦꯝꯍꯜꯅ ꯏꯃꯧꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯨꯔꯛꯄꯅꯤ, ꯍꯣꯡꯂꯨꯔꯣ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯏꯕꯨꯡꯉꯣ, ꯆꯥꯛ ꯄꯨꯔꯛꯄꯅꯤ, ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯅꯕꯨꯡ ꯅꯆꯟꯅꯦ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯦꯂꯦꯛꯁꯅ, ꯍꯣꯏꯅꯦ꯫ ꯑꯕꯦꯝ ꯐꯤꯔꯣꯜ ꯍꯣꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯏꯕꯦꯝꯍꯜꯅ ꯄꯨꯔꯛꯄ ꯆꯥꯛꯇꯣ ꯃꯕꯨꯡ ꯃꯆꯟꯗꯣ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕꯤꯔꯦ꯫ ꯇꯥꯃꯣ, ꯆꯥꯛ ꯁꯦꯝꯃꯦ꯫ ꯑꯦꯂꯦꯛꯁꯅ, ꯅꯪꯁꯨ ꯈꯔ ꯆꯥꯔꯁꯤꯗꯅ꯫ ꯑꯩ ꯃꯃꯥꯒꯤ ꯆꯝꯐꯨꯠꯁꯦ ꯈꯔ ꯄꯤꯖꯔꯝꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯕꯦꯝꯍꯜꯗꯤ ꯑꯕꯦꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯣꯟꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯁꯣꯅꯤꯇꯥ ꯌꯥꯝ ꯇꯞꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯔꯣ, ꯏꯃꯥ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥ, ꯆꯝꯐꯨꯠꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯦ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯆꯥꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯕꯦꯝꯅ ꯃꯅꯦꯝꯒꯤ ꯆꯝꯐꯨꯠꯇꯣ ꯈꯔ ꯈꯔ ꯏꯟꯕꯤꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯑꯕꯦꯝ ꯃꯁꯥꯅ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥ, ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯁꯣꯅꯤꯇꯥ ꯇꯞꯅ, ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ? 2 ꯍꯦꯜꯂꯦ ꯏꯃꯥ꯫ ꯏꯕꯦꯝꯍꯜꯅ, ꯑꯩꯁꯨ ꯀꯣꯛꯁꯦ ꯆꯤꯛꯃꯟꯗꯅ ꯇꯨꯝꯂꯨꯔꯦ, ꯃꯈꯣꯏ ꯕꯕꯥꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤꯅꯦ ꯆꯥꯛꯁꯦ ꯁꯠ ꯊꯣꯡꯂꯒ ꯏꯃꯧꯒꯤ ꯐꯤꯔꯣꯜ ꯈꯔꯁꯦ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯁꯣꯅꯤꯇꯥꯅ, ꯑꯦꯂꯦꯛꯁ, ꯃꯃꯥ, ꯅꯪ ꯃꯔꯨꯞ ꯍꯣꯏꯗꯨꯕꯨ ꯄꯨꯡ ꯀꯌꯥꯗ ꯄꯨꯊꯣꯛꯅꯤ ꯍꯥꯏꯒꯦ?
ꯃꯃꯥ ꯄꯨꯡ ꯑꯃꯗ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯨꯅꯤꯇꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯊꯀꯠꯄ ꯍꯧꯔꯛꯂꯦ ꯃꯆꯥꯅꯨꯄꯥꯒ ꯃꯄꯨꯔꯣꯏꯕꯒ ꯅꯣꯡꯃ ꯆꯠꯈꯤꯕꯗ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯕ ꯍꯧꯔꯛꯏ ꯆꯥꯔꯝꯕ ꯆꯝꯐꯨꯠꯇꯣ ꯃꯌꯥꯗꯒꯤ ꯃꯍꯤ ꯆꯦꯟꯊꯔꯛꯏ ꯃꯃꯤꯠ ꯃꯅꯥꯗꯣ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯕꯦꯝ ꯄꯥꯈꯠꯅ ꯏꯃꯥ ꯇꯥꯃꯣ ꯗꯣꯛꯇꯔ ꯑꯝꯇ ꯀꯧꯔꯛꯑꯣ ꯑꯦꯂꯦꯛꯁ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯇꯀꯩ ꯗꯣꯛꯇꯔ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ ꯗꯣꯛꯇꯔꯁꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯤꯍꯨꯜ ꯀꯩꯗꯣ ꯌꯦꯡꯉꯤ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯑꯝꯇ ꯄꯨꯁꯟꯁꯦ